conflict haisi prithivigi jaga ayambada dum thui adu aikoi sida su thoi ba conflict sina maram oirakanda aikoi changnaba yadaba unaba yadaba adudi aikoi gi development gi process yamna sok oigadaba so why should we think for this young generation ngasi aikoi na soibana hai future angang na wagadobani aduna halloiba premium na gyan punna gyan taminakanda both hill and valley ani punna gyan taminakanda equal development oiba state ama seminasi haibagi adi khongchani Akoi honorable MLA Yumnam Khemchan asina akoi kramai phawna sira ina sum khanna raga somewhere we have to start the beginning. There has to be a beginning aina tawraga akoi she horakuni aduna masi suman chakse akoi ke su nate Christmas su nakshale aduga akoi nungsi chanan leramba matama kramai na hanchen sira haibuni part amogoina phongthang lawni aduna masi da kanna akoigi honorable minister wairamba RD wairamba Yumnam Khemchan sina suman khongthang lawsi Manipur apun bagi peace kramai la kan sira khanbagi okhanna la yam harause akoigi angam bhai mateng palaga Manipur normal life adu restore thongna ba ai bi me am so dum haro no opire bacha su yamna nungai IDP oina ama oibagi hiding bagi puji se khoi sida lerak pasi chahi hum phajil e adon e khoi su wana le jaragati government sina khoi hana le pham sida 100 bi na ba haina appeal tawjari